मैम मोई लापदुदा मयाइदा कतुकरन लमनान बिगनो मोई नुआइतबा लैबनी मखा तारकोइना लाइरेंबी पनागी अकोई मुंगनारोई सिंगलाउ रुनबे मुक्ता अकोई लोइसंगी अमदी बेल पार्टी की कमिटी मियोई सिंग चतख्रे दुना मकोइना लाकपदसु कोई लंबीदा ममांगदा कोई कातुकारल तपीदनबा नलुकचरी लाइरेंबी की पना असी अकोई हाइरोक की चिलिनाउ सिंगनी अखोई नुसीजरबा ngasi mungnaroi sing asi lairembi panagi oina amu lawa satibadu hojik yumdagi tholakpa male aduna makoina lakpa matamda mamangda lanthok lansin tawbidana bani sing jari
khoi mungnaroi si lai bung yorakle aduna lai committee ki chinau singna mungnaroi sing changakpa sida mi lathok lanjin tawdana ba mutang khenabiro tao boy moi mungnaroi sing dugi mamang da mi lalan gano khoi ye secretary oibiriba ai yamba mutungi yamba sunin somda amta lengchen biro khoi tajok sunin somda amta lakpiyo akhoi hojik lengyan phi pudol tamnabagi damakta ikai kumnazari ba all manipur mungna association gi maikai de lengbi rawi ba ja soibigada ba oja sing cho lengchan bina ba nolukchari tuga ahan bata pudol tambigada ba akhoi gi ai marop tabung bonggi rajel amadi chanupi thaba anina ngasi gi mari leina ba mungna roi sing amadi ja singda lengyan pudol tambigani ani subada akhoi naw nipa akhoi Vijayan Kumar amadi ma ki loina bina akhoi mai lena ba sanaroi sing amadi akhoi ja singda lengyan phi kudol tambigani
ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯔꯥꯖꯦꯜ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤ ꯊꯕꯥ ꯑꯅꯤꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯕꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯤꯄꯥ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯖꯝ ꯕꯤꯖꯦꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯑꯣꯡꯕꯤ ꯔꯥꯙꯥꯔꯥꯅꯤ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯩꯈꯣꯏ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯕꯤꯔꯣ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯔꯥꯖꯦꯜ ꯑꯃꯗꯤ ꯊꯕꯥ ꯍꯧꯖꯤꯛ ꯌꯥꯜꯂꯤꯕꯁꯤ ꯑꯍꯥꯟꯕꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯨꯛꯅꯥ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯕꯤꯔꯛꯄ ꯃꯨꯛꯅꯥꯒꯤ ꯖꯁ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯒꯤ ꯖꯁ ꯑꯣꯏꯕꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕꯗ ꯑꯦꯜ ꯄꯀꯥ ꯁꯤꯡ ꯊꯥꯡꯒ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯦꯟ ꯕꯣꯀꯨꯜ ꯁꯤꯡ ꯏꯊꯥꯏ ꯑꯍꯨꯝꯁꯨꯕꯗ ꯑꯩ ꯆꯟꯗ꯭ꯔꯃꯣꯍꯟ ꯁꯤꯡ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯍꯨꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯖꯁ ꯑꯣꯏꯕꯤꯒꯗꯕꯅꯤ ꯍꯧꯖꯤꯛ ꯂꯦꯡꯌꯥꯟ ꯐꯤ ꯇꯝꯃꯤꯕ ꯑꯁꯤ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯒꯤ ꯑꯩꯈꯣꯏ ꯁꯟꯊꯣꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯑꯁꯤ ꯂꯥꯏꯚ ꯊꯥꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯆꯠꯄꯤꯗꯅꯕ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯒꯤ ꯃꯥꯒꯤ ꯆꯦꯅꯦꯜꯅ ꯈꯨꯠꯁꯦꯝ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯏꯔꯤꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯊꯥꯔꯤ ꯍꯥꯏ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯃꯃꯥꯡꯗ ꯇꯣꯏꯅ ꯑꯩꯈꯣꯏ ꯆꯠꯄꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯌꯥꯟ ꯐꯤ ꯀꯠꯄꯤꯒꯗꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯕꯤꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯣꯡꯃꯥꯏꯊꯦꯟ ꯕꯤꯖꯦꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯅꯤꯡꯊꯧꯖꯝ ꯕꯤꯖꯦꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯙꯥꯔꯥꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯥꯒꯤꯗꯃꯛꯇ ꯏꯟꯚꯥꯏꯇꯤꯁ ꯕꯥꯔꯇꯣꯟ ꯆꯠꯆꯈꯤꯕ ꯑꯗꯨꯗ ꯂꯥꯛꯄꯤꯒꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯨꯛꯅꯥ ꯍꯧꯒꯗꯧꯔꯦ ꯂꯥꯏꯕꯨꯡꯂꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯍꯨꯝꯁꯨꯕꯗ
कोई मुंगना की लेंजान फी कुदोम तंबीगदबा सबुंगबम सेनिबा रोबिन अमदी माकी लोइनबी मोनिका कोई लेंजान फी कुदोल तंबीनबा उपसुंजरी कोई मेडिकल की टीम लाई तो फमम चाना उतम फम नबा कोई नाव रतन वहाँ की मेडिकल की टीम जो कमिटी ने फमम चाना उतम सेंबियो
Hello. Hojik Leyan Pi Kudol Tamba Loi Krabamatung Sida Koi Munaroi Lapiriba Chinau Sing Amadi Jasing in Maikeda Mapam Mamadang Committee Saitaki Tamdari Equina Laya Harau Bosiga Mari Lenana Equigi Munasi Sahi Ohum Tangna Tangana Tabangamba Tabo Oregati Adugumba Tariba Datra Aduda Equai Lupala Ama Pigani Aidana Mamanga Koi Tamamani Adubu Mamangi Sahida Akoi Amuk Nauna Hukibana Lupala Anida Sahi Ohum Mamangi Sahida Hirong Natare Handak Show Muktaraba Matang Show Muktaraba Adoi Tati Lupa Lak Anidu Pigani Aina Masibu sponsor to Viribana Akoi Gi Chabungbam Koi Robil Haribasina Manga Tambi Bane Aduna Maram Moraga Munaroi Singna Judge Singna Piriba Matam Haibadi Akoi Muna Sanabagi Niwomsi All Manipur Muna Association Lepa Niwom Dugi Manunda Sanajagani Duga Muna Sanabagi Matamna Akoi Minute Mangani extra time minute Ahum Hapaga Hariba Matamduda Mungasi Sanabi Gadavani Aduna Mayamna Tawayak Chang Yauna Sigumba Munasi Budo Bendo Anibu Tago Nabiraga Koi Tawayauna Sanabi Waidana Nolchari Wena Muna Hobayana Bagi Kudong Chabatu Just singing from the Pijari.
Hello. Hꯧji kari gumte ningsing jage. Arapada leibiriba ipa ipan ima iben kwai punama akhoi gi laibong som de lengchen biro haiduna akhoi gi singde langjeriba togalukki maikai degi maiki thongda nong ningsing jere bungna ase haunabi damakta sem saba loire maram maduna bungna ase jenghaudragade tungda ningam hauda laigani maram maduna bungna ase haunabi damakta sem saba loire hauji hauji sanagada ase laning thokpanada leibiriba ase koi moirang sandong aduga lairembi ki panada leiriba sina heirok aina khangaba aikhoi gi lamdam adudagini makhoi gi lamdam asi aduki matik heiraba moirang sandong chu aduki matik heiraba heirok chu aduki matik heiraba timngatane ani asi hauji hauji sananagi damakta sem saba loijare aduga loina loina na mangjongna akhoi ni isa chatuna khoi gi mungna ngakpi na bagi damakta baton phangbi khraba sininaw sing alaman sing mafam masomda thonglai khra thona lengkhat pirak na bagi damakta maya ki thongda nu nang singjare hauji bungna kona gadaba ni si jatra ni aduga makhoi ni si sanaroi ahan bagi oina aikhoi kona raga iroi loibada sanaja gadaba ni aikhoi gi jelo gi aikhoi khongrau setpa si sandong gi ni aduga som nakan gi khongrau aikhoi gi ngauruna ba ut machui setpa sina hairok ki jatra ni hauji hauji sanari bace ke kisan sina sandong gini amu bace aikhoi phi angang ba seliba sina hairoki aikhoi Mr. Milan songge amu ba sina hauji hauji sa asina aikhoi ke kisan moirang sandong
ꯐꯤ ꯑꯃꯨꯕ ꯁꯦꯠꯄ ꯑꯁꯤ ꯃꯣꯏꯔꯥꯡ ꯁꯪꯒꯣꯝꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯀꯦ ꯀꯤꯁꯟ ꯀꯧꯏ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯐꯤ ꯑꯉꯥꯡꯕ ꯁꯦꯠꯄ ꯑꯁꯤꯅ ꯍꯩꯔꯣꯛꯀꯤ ꯃꯤꯁꯇꯔ ꯃꯤꯂꯟ ꯑꯁꯤꯅ ꯍꯩꯔꯣꯛꯀꯤꯅꯤ ꯍꯩꯔꯣꯛꯀꯤ ꯄꯅꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯧꯈꯤꯕ ꯃꯤꯅꯤꯠ 3 ꯍꯧꯈ꯭ꯔꯦ ꯃꯤꯅꯤꯠ 3ꯒ ꯁꯦꯀꯦꯟ 12 ꯄꯤꯖꯒꯦ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯏꯁꯤꯡ ꯈꯔ ꯈꯔ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝꯒꯤ ꯇꯨꯡꯗ ꯅꯣꯡꯅ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯥꯇꯣꯟ ꯇꯧꯕꯗ ꯂꯦꯡꯕꯤꯔꯛꯂꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯗꯤꯁꯀꯁꯟ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯌꯣꯛꯀꯤ ꯊꯣꯡꯗ ꯅꯣꯡꯃ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯃꯤꯂꯟ ꯍꯩꯔꯣꯛꯅ ꯊꯥꯈ꯭ꯔꯦ ꯃꯤꯁꯇꯔ ꯃꯤꯂꯟ ꯍꯧꯖꯤꯛ ꯁꯥꯟꯅꯒꯗꯕꯁꯤ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯗ ꯃꯅꯤꯆꯟꯗ꯭ꯔ ꯑꯦꯁ ꯅꯠꯇ꯭ꯔꯥ ꯃꯅꯤꯆꯟꯗ꯭ꯔ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯩꯔꯣꯛꯀꯤꯅ ꯃꯤꯁꯇꯔ ꯑꯔꯨꯟ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅꯤꯁꯤ ꯁꯥꯟꯅꯕꯤꯒꯅꯤ ꯍꯧꯖꯤꯛ ꯁꯥꯟꯅꯕꯤꯒꯗꯕ ꯑꯁꯤ ꯑꯦꯁ ꯑꯩꯁ ꯃꯅꯤꯆꯟꯗ꯭ꯔ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯍꯩꯔꯣꯛꯀꯤꯅ ꯃꯤꯁꯇꯔ ꯑꯔꯨꯟ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯛꯄꯤꯔꯤꯕ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯐꯝꯗ ꯀꯩꯒꯨꯝꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯃꯨꯕ ꯍꯦꯛ ꯁꯦꯠꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯗ꯭ꯔꯦꯁ ꯑꯁꯤ
moirang sandong gini aduga angang ba hek selisina akhoi hairok kini haibasima kau ningsing biro akwai hꯧꯖꯤꯛꯀꯤꯗꯣ ꯁꯟꯊꯣꯡꯒꯤ ꯍꯩꯔꯣꯛꯀꯤ ꯑꯔꯨꯟꯅ ꯁꯟꯊꯣꯡꯒꯤ ꯃꯅꯤꯆꯟꯗ꯭ꯔꯕꯨ ꯑꯩꯈꯣꯏ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯃꯤꯅꯤꯠ 3ꯅꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ मथंग सानबीगदबा अखोई लाइरेंबी लाइंगतौ पनादा संतोंगी नावबा नावरेम अदुगा हैरोकी मिस्टर मोमोसा लाइश्रम हौजी हैरोकना अनिरक सानबदा हैरोकना अनिमक मंजिन थादुना चले
ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯏꯁꯄꯤꯁꯦꯜ ꯏꯟꯚꯥꯏꯇꯤꯁꯤꯡꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯄꯣꯠ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯨ ꯑꯩꯈꯣꯏ ꯃꯣꯃꯣꯆꯥ ꯂꯥꯏꯁ꯭ꯔꯝꯅ ꯑꯩꯈꯣꯏ ꯅꯅꯥꯎ ꯅꯥꯎꯔꯦꯝꯕꯨ ꯑꯩꯈꯣꯏ ꯊꯥꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯄꯅꯥꯅ ꯁ꯭ꯀꯣꯔ 3 ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯗꯒꯤ ꯑꯩꯈꯣꯏ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯆꯠꯂꯤ ꯃꯊꯪꯒꯤ ꯁꯥꯟꯅꯕꯤꯒꯗꯧꯕ ꯗꯤꯄꯛ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯄꯅꯥꯗ ꯍꯩꯔꯣꯛꯀꯤ ꯆꯤꯡꯁꯥꯡ ꯈꯨꯟꯗꯣꯡꯕꯝ ꯍꯩꯔꯣꯛ ꯑꯃꯗꯤ ꯗꯤꯄꯛ ꯁꯟꯊꯣꯡ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯑꯗꯨꯁꯨ ꯍꯩꯔꯣꯛꯀꯤ ꯆꯤꯡꯁꯥꯡ ꯈꯨꯟꯗꯣꯡꯕꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯛꯄꯨ ꯑꯩꯈꯣꯏ ꯋꯤꯅꯔ ꯑꯣꯏꯈ꯭ꯔꯦ ꯆꯤꯡꯁꯥꯡ ꯈꯨꯟꯗꯥꯛꯄꯝꯅ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤ ꯄꯅꯥ ꯍꯩꯔꯣꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ 4
स्कोर तौदुना चली मथंग सानागदबा लाइंगथोक बनागी कमरजीत अमदी लाइरेंबी बनागी थॉमस लाइश्रम हजिक फाउबदा हाइरोगना मरीरक सानबदा मरीरक माई पाक्तुना मंजिन थादुना चली होई जिकिदुसु हाइरोक की थॉमसना अखोई संथोंग की कमरजीत को अखोई थाखरे दना मथंग सानबीगदबा अखोई लाइंगथोक बना की संथोंग की रामेशचंद्र अमदी अखोई हाइरोक की रॉबिन्सन थौचोम हारिबा कोई मुंगनारोय अनिसिना अमुक बदोबेंदो अनिगी तोगल फंगनी मरकसिदा कनागुंबा आंगांसिंगना नत्रगा चिनाउसिंगना असापोत चारगा कोई लाइगी मैमांग ओइबा सोमदा लंचन बिरक्तना बनि सिंगजरी
हंदकसु लाइरेंबी पनागी मिस्टर रोबिन्सन अखोगी रमेश चंद्रबू अखोई थाखे जना हैरोंगना हजिबोगदा लाइरेंबी पनाना तरुलक सानाबदा तरुलक मखोइना माई पाक्तुना चली मथंग सानाबीगदबा लाइंगतोक पनागी इबोतोंबा अमदी लाइरेंबी पनागी मिस्टर दिनेश हिजम
ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯃꯔꯤ ꯆꯠꯈ꯭ꯔꯦ ꯁꯥꯟꯅꯔꯤꯕꯁꯤ ꯍꯩꯔꯣꯛꯀꯤ ꯗꯤꯅꯦꯁ ꯑꯃꯗꯤ ꯁꯟꯊꯣꯡꯒꯤ ꯏꯕꯣꯇꯣꯝꯕ ꯑꯄꯤꯕ ꯃꯇꯝ ꯃꯤꯅꯤꯠ 5 ꯍꯧꯈ꯭ꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝ ꯃꯤꯅꯤꯠ 3 ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯨ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝꯗ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯗꯤꯅꯦꯁꯅ ꯑꯩꯈꯣꯏꯒꯤ ꯁꯟꯊꯣꯡꯒꯤ ꯏꯕꯣꯇꯣꯝꯕ ꯑꯩꯈꯣꯏ ꯊꯥꯈ꯭ꯔꯦ ꯍꯩꯔꯣꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤ 8 ꯁꯥꯟꯅꯕꯗ 8ꯂꯛ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯇꯨꯅ ꯆꯠꯂꯤ ꯃꯊꯪ ꯁꯥꯟꯅꯕꯤꯒꯗꯧꯕ ꯑꯩꯈꯣꯏꯒꯤ ꯁꯟꯊꯣꯡꯒꯤ ꯁꯣꯃꯣꯔꯖꯤꯠ ꯂꯥꯏꯔꯤꯡꯊꯧ ꯄꯅꯥ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯄꯅꯥꯗ ꯃꯤꯁꯇꯔ ꯕꯣꯏ ꯈꯨꯟꯗꯣꯡꯕꯝ
ꯍꯟꯗꯛꯀꯤ ꯁꯥꯟꯅꯈꯤꯕ ꯃꯨꯛꯅꯥ ꯑꯁꯤꯗ ꯁꯣꯃꯣꯔꯖꯤꯠꯅ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤ ꯕꯣꯏꯕꯨ ꯑꯩꯈꯣꯏ ꯊꯥꯈ꯭ꯔꯦ ꯑꯗꯨꯅ ꯁꯟꯗꯣꯡꯒꯤ ꯂꯥꯏꯌꯦꯡꯊꯧ ꯄꯅꯥꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯦ ꯑꯗꯨꯅ ꯃꯊꯪꯗ ꯁꯥꯟꯅꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯁꯟꯊꯣꯡꯒꯤ ꯃꯤꯂꯟ ꯑꯗꯨꯒ ꯍꯩꯔꯣꯛꯀꯤ ꯕꯣꯔ ꯅꯤꯡꯊꯧꯖꯝ ꯑꯅꯤꯅ ꯑꯃꯨꯛ ꯕꯨꯙ ꯏꯕꯦꯟꯗꯧ ꯑꯅꯤꯒꯤ ꯊꯧꯒꯜ ꯆꯪꯕꯤꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯃꯨꯛꯅꯥ ꯑꯁꯤ ꯂꯥꯡꯖꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯥꯛꯄꯤꯔꯛꯏ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯉꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛꯇꯔ ꯑꯣꯏꯅ ꯂꯝꯄꯥꯛꯂꯣꯝꯗꯁꯨ ꯀꯥꯞꯆꯔꯤꯕꯅꯤ ꯑꯗꯨꯗꯁꯨ ꯃꯌꯥꯝ ꯁꯨꯝ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕ ꯌꯥꯒꯅꯤ
minit mangaga second thra chatre extra time akoi minit ahum da sanari Hojing minit tarit kre minit ama tangai re koi karigumba apiba matong manungda thanaba ngamdrabadi koi lai committee gidi lengjan thila hauba haiba chanabi ama leje adu khangna sanabi Hojiki do airok na winner oire mai pa na koi takpi rei koi chapchana matam si hamakat na sanabi kare aduna matang sanabi ka dagwa koi laim to panagi wai bisorjit santong amadi laimbi panagi Mr. Arun Laishram koi asina sanadoi ba muna asi ton jatra harga khangnei haina takpi rei jatra mathang koi jatra mathang haina khangnei haina takpi rei
ꯑꯩꯈꯣꯏ ꯑꯄꯤꯕ ꯃꯇꯝ ꯃꯤꯅꯤꯠ 5 ꯍꯧꯈ꯭ꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝ ꯃꯤꯅꯤꯠ 3 ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯅꯤꯠ 3ꯒ ꯁꯦꯀꯦꯟ 30 ꯈ꯭ꯔꯦ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯦ ꯃꯤꯅꯤꯠ 8 ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯄꯤꯕ ꯃꯇꯝꯗꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯖꯇ꯭ꯔꯥ ꯃꯊꯪ ꯑꯣꯏꯅ ꯁꯥꯟꯅꯕꯅꯤꯅ ꯑꯩꯈꯣꯏ ꯉꯝꯅꯗꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯇꯝ ꯈꯔ ꯍꯥꯞꯆꯔꯒ ꯃꯤꯅꯤꯠ 3 ꯍꯥꯞꯆꯔꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯥꯟꯅꯕꯤꯔꯣ ꯁꯥꯟꯅꯔꯤꯕ ꯑꯅꯤꯃꯛ ꯂꯝꯕꯥ ꯆꯥꯕꯅꯅꯤ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯟꯅꯕꯤꯌꯨ ꯃꯔꯛꯁꯤꯗ ꯂꯥꯏꯒꯤ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯁꯥꯟꯅꯕꯨꯡꯒꯤ ꯁꯤꯗ ꯒ꯭ꯔꯥꯎꯟꯗ ꯈꯥꯝꯃꯤꯕ ꯁꯥꯏꯀꯜ ꯑꯃ ꯑꯣꯟꯅꯅ ꯄꯨꯈ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯊꯧꯔꯛꯄꯅꯤ ꯑꯉꯥꯡꯗꯨ ꯀꯞꯇꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯉꯥꯡ ꯀꯞꯄ ꯐꯅꯕ ꯁꯥꯏꯀꯜꯗꯣ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯝꯄꯥꯛꯇ ꯈꯥꯝꯃꯒ ꯊꯝꯕꯤꯌꯨ ꯑꯀꯛꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯥꯟꯅꯔꯣꯏ ꯑꯅꯤꯅ
minute ahum hapani minute ama hogre minute ani sida koi mai pa sanaroi ama oina ba sanaroi ani no hona biu koi gi sahi yang manungda pangthok ba mungna sida thana bangam dadana lengyan pi handu om yai ba record adu thambi ganu koi api ba matam minute ama khatang ai re khara thawai yaung na sana biro koi gi ahen ba extra paisa kat kan na koi gi account te na takpi rei koi just na pi barai na aroi barai ni koi mayam punamak yamna laibak phaba haiba tare ahapa matamda thanaba ngamdadana lengyan pi lawoi phibamda leiradra na khallubani adubu laibak phabadagi koi hojik mungna ani du tu khre adubu jasingna mit kupingaida tu gibana maram moraga koi chakholakpagi matungina koi na lupali sing traunga sangna ne uba camera gi mateng lawraga result adu hairagani aduna madugi camera gi ne ubagi mamanju hanjal laina logjai mayam puna mangna amat to ni na khallaga langthen bidana ba noluk chari akoi just na yengi ba camera ado atopa mina changaga langthen bigano akoi somda dom kanoromda yengbiu Hare Krishna yai pare yai pare yai pare yai pare koi gi camera yeng bagi di akak naba matam pi jade sana bagi di akak naba matam pi
ꯑꯇꯣꯞꯄ ꯃꯤ ꯆꯪꯍꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕꯤꯌꯨ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯗꯣꯝ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕ ꯃꯣꯕꯥꯏꯜꯒꯤ ꯀꯩꯅꯣꯁꯤ ꯂꯥꯏꯚ ꯊꯥꯖꯔꯤꯕꯅꯤ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯁꯤꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯒ ꯂꯤꯁꯤꯡ 15-30 ꯄꯤꯅ ꯂꯥꯛ 1 ꯄꯤꯅ ꯄꯥꯏꯕꯤꯔꯤꯕ ꯃꯣꯕꯥꯏꯜꯒꯤ ꯀꯥꯟꯅꯕ ꯃꯤꯀꯨꯞꯁꯤꯗ ꯂꯧꯕꯤꯌꯨ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯁꯤꯡ ꯍꯥꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯈꯨꯠꯁꯦꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯏꯅ ꯊꯥꯕ मोबाइल की चैनल अदुदा लाइव थाजरी अदोंगी तांग लेरुबा मोबाइल सिनबियो मैम पुनः मैं यंबियो कोई ओके langjang anu अखोई तेजरना लुपा चाम पीदना अखोई मयाम पुनमकी पुनिंग थगतपिरी और हजिकी दो कोई अखोई जज न पीबा रिपोर्ट की मतुंगिना हौजिकी दो आइरोक की अरुलना अखोई माई पाकले अदुना हौजिक हौजिक मयाम लांजन बिगनो तपना अखोई इधौगी दमक्तनी मैम फंबीरो जसिंगी ओपिनियन दा अखोई येंगसी ngako yam phingat pingano अखोई अतोपदगी कंप्लेन अखोई लौजररोय लाई सी ngasi si lai program su yam le aduna मैम सिना लोइबसिना ते सही कुदिंगी दौगी सभा संमिन बयाना बा बहोनसे कोई मखतंग दा सानबी गदबा कोई की जत्रा सानगी दबा कोई लाइन तो पना दगी धनंजय मोइरांग संथोंग अमदी लारेंबी पनादा कोई की ममांग की विनर होई कीबा मिस्टर ओलेंद्रो एलांगबम हारिबानी सिना कोई ngasi की बुदोबेंदो ओनिगी कोई सानबी गनी मैम बाबों लापीरीब खुदिमक यामना वाखन फादना चनिंग ताना कोई कुमई असी येंबियु कोई दी अनिमक खोयनिंग बने हौजिक जत्रा की पुंगफम लागले जत्रा असी ममांगदा हाइरोंगना अखोई विनर होइकी हाइरोंगना करिगुंबा थंगना सही अहुम अखोई जत्रा लौबंग अमबा विनर होरबदी लुपा लाख अनि अगी सेनिपा चबुंगम रोबिनना कोई प्राइज पीगनी हाइदना लाउथोई अदुबो मसे हाइरो खक्तगी नते एनी जत्रा हाइबदी संधोंग होइबा याय अमा होइबा याय जत्रा अमना सही अहुम थंगना
ngamlabati koi lupa lak ani gi prize ama koi phangbigani haidana koi mamang chahi mari manga se lauduna lakpani asi pawba koi hairiba prize atu lawba leitana leiri koigi sanagadulsi chandongi dhanajit aduga hairoki olendro mayam punamangna mungnaromda miyeng chingjanbiro
ꯑꯩꯈꯣꯏ ꯃꯨꯛꯅꯥꯁꯤ ꯀꯨꯝꯁꯤꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯤꯂꯟ ꯍꯩꯔꯣꯛꯅ ꯑꯩꯈꯣꯏ ꯊꯥꯈ꯭ꯔꯦ ꯑꯗꯨꯅ ꯀꯨꯝꯁꯤ ꯆꯍꯤꯒ ꯊꯥꯔꯒ ꯃꯍꯥꯛꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯪꯅ ꯊꯪꯅꯅ ꯑꯩꯈꯣꯏ ꯃꯨꯛꯅꯥ ꯖꯇ꯭ꯔꯥ ꯂꯧꯔꯦ ꯑꯗꯨꯅ ꯃꯊꯪ ꯆꯍꯤꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯋꯤꯟꯅꯔ ꯂꯧꯔꯕꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯖ ꯑꯗꯨ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯤꯕꯤꯡꯅ ꯉꯁꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯔꯤꯡ ꯆꯠꯊꯖꯒꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ 10 ꯂꯥꯛꯄꯅꯤꯅ ꯑꯗꯨꯒꯨꯝꯕ ꯖꯒꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ 10 ꯑꯗꯨ ꯁꯥꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯅꯕ ꯍꯣꯠꯅꯖꯒꯅꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯦꯔꯦꯟꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯥꯟꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯅꯥꯝ ꯒꯣꯄꯥꯟꯒꯤ ꯃꯤꯡꯗ ꯃꯍꯥꯛꯀꯤ ꯃꯁꯨꯅꯤꯄꯥ ꯁꯤꯅꯥꯝ ꯎꯇꯣꯝ ꯀꯨꯃꯥꯔꯅ ꯂꯦꯡꯖꯥꯟ ꯖꯇ꯭ꯔꯥ ꯑꯅꯤꯗ ꯂꯦꯡꯖꯥꯟ ꯑꯃꯃꯝ ꯀꯠꯄꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯄꯥꯜꯂꯤꯒꯤ ꯉꯁꯤ ꯂꯥꯏ ꯄꯨꯒꯗꯕ ꯄꯨꯒꯗꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯆꯠꯂꯤꯆꯦꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯥꯏꯔꯤꯕꯁꯤ ꯍꯦꯛ ꯂꯣꯏꯁꯤꯟꯕꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯂꯥꯞꯅ ꯆꯠꯊꯣꯛꯄꯤꯈ꯭ꯔꯅꯨ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥ ꯑꯅꯤ ꯉꯥꯛꯇ ꯂꯩꯕꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯀꯃꯤꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯉꯝꯖꯕ ꯈꯤꯇꯪ ꯀꯠꯅꯕ खितंग यांगजनबियु लाई कमिटी की दो चिलिनाउ सिंह कोई मरक सिदा कमिटी की मेंबर सिंगना सिगी सा मुंगागी मफम सिंग असि लोइसन बकोसन बसी कोई पार्टी ना उतंग
ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯇꯤꯝꯒꯤ ꯂꯥꯛꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯒꯤ ꯏꯅꯥꯎ ꯔꯇꯟ ꯌꯥꯔꯒꯗꯤ ꯁꯣꯝꯗ ꯅꯪꯒꯤ ꯁ꯭ꯄ꯭ꯔꯦꯗꯣ ꯑꯃꯨꯛꯇꯪ ꯄꯥꯝꯃꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯃꯨꯛꯅꯥꯔꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯀꯃꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯖꯇ꯭ꯔꯥ ꯂꯦꯞꯆꯔꯤꯕ ꯉꯁꯤꯒꯤ ꯃꯨꯛꯅꯥꯒꯤ ꯊꯧꯒꯜ ꯆꯪꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯩꯈꯣꯏ ꯉꯝꯖꯕ ꯇꯔꯦꯠꯀꯤ ꯁꯟꯖꯥ ꯈꯔ ꯑꯩꯈꯣꯏ ꯀꯠꯆꯔꯤ ꯑꯗꯣ ꯁꯤꯗ ꯏꯕꯨꯡꯉꯣ ꯅꯪ ꯁ꯭ꯄ꯭ꯔꯦꯗꯣ ꯁꯤ ꯄꯨꯔꯛꯑꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯦꯅꯥꯅ ꯑꯗꯣ ꯂꯣꯏꯔꯒ ꯄꯤꯔꯝꯒꯗꯕꯅꯤ ꯄꯨꯈꯤꯕ ꯌꯥꯗꯦ जज की कोई कारपेट से अमता हुगतना बताओ रस्से कोई पार्टी ना जज की अखोई जज की दो साइदा अखोई प्रेसिडेंट ना अंता अन तौबीरो लासिंगी दो दोगा कमिटी की चिनाव सिंगना अखोई कारपेट उगतपा गोगतपा सी अंतंग ngasi oina akoi mungagi akoi sindalangjariba sigi pigadaba amadi sanagadaba thorom punamak matang asida mungagi oina loijare koi makha tarakpasidi o moi kanogi ni o pop isoi sangi oi mani